ARAMBAI TENGGOL gi TENGGOLOI SHING PUNBA gi THOUONG CHATHARAKPA gi MAYOKTA Hiyangthang APUNBA MEIRA PAIBI LOB HAMPL na SHINDUNA Hiyangthang Keithel Da Wakat Meepham Chathakhre Wakat Meepham aduga mari lainana lob asigi convener Huirem Thoibina hai lainga ki thaushil soirakpadagi Manipur kandaba yade haiduna chongthurakiba ARAMBAI TENGGOL gi thongmi sing criminal tahanaba honarakliba asilabak thibane miyamna awa ana tarakpa matamda mating pangduna lakliba TENGGOLOI sing phabi muhutta mama oibi sing asi oina phabiro athubada phajin khiba asem kanan condition amada yaudana thadorakadabani hainasu mahangna makha tana phongdokhe PUNBA laitana awaba mayam mateng pangaktana imalai bakin tamakta honarpa matam masida isa singbu gombena action panduna moi mathakta criminal oina lobase mama ama oina aikoina chokya yajaningde aikoisu lan yauri bani moi bu phaga da boraga di moi de paladi akoi bisu oina phabiro aduga hiram khudi makta gombena soibadagi police soibadagi isa sing da oina taina bani aikoina ngasi thokchari base imalai ba kanna ba isa sing jigi mateng bangoi thongpani makhoi phaga da bodi akoi puna mama ga khoi loina mak phabiro aduga isa sem kanan phagi bise sisu condition amatang yaudana thadopiro mak ek thadokti bakti akoi PUNBA laitana khongjan je sanction gi ne ba pham na je media ke thongda tham